Pop lao ko tang do ina tangkat badalum lao gay. Manamnama sikbiram. Mitugi khun ngakpa chatpadadi machanupa je aina pammaga leibani. Madi punsigi oin chalagena machaje mamaida chuppirammi. Chanupada. Andudagidi nanoi halamo. Imanoi halamo mo haire. Andudagidi aina phayeng khunjasing nupidagi machu taret kilang lauraga makhudagda sibi. Mai bo nang thip sire nang ko Ereipak sigi da mai pak po yu ko hai. Mitugi khun ngakpa chatpadadi machanupa je aina pammaga leibani. Madi punsigi oin chalagena machaje mamaida chuppirammi. Chanupada. Aduga halagadi lairamdari isado manamnamaude adugi ningamdabadi aidi tamoi kairabani. Lanse thuna lakshinaba honabiradi thogadobre maina sum tawradi akhoigumba icha semunga moidaba mayam ama thurgan mapa masa khangdaba macha oirani. Ichado hojik pawba ai thajade halakidaba dum male hai lei thatpadana pat launa mangi swai lau mangi bajadade ai tamoi kairabani hojik choi lakidaba mangda phatekta lepai nokphe tawraga mapana macha thubi kai oini heng chawraga sum mamba macha wari sanabada macha nupin police oini papa id mapana macha thubi kai oini heng chawraga sum mamba macha wari sanabada macha nupin police oini papa id Khoi ngasi Kongpal Ningthoubung Leikai da lakchari land number 3 leibado adugi hek makharom thangba site tani khoi na hojik changjara ise hokhiba mamangi thada khoi khamen loki laibak thiba thodokta khoi khun ngakpa changiba khoi Tabikhidraba Khollao maitai amadi Rajkumar Prasanta maitai gi khoi sangai da lakchaduna ngasi imung manunggi miyoi singko najuduna wari watai saba amadi singi maitri sigi maikai dagi su khoi gi angamba khoi gi awaba sida khoi su saruk yaba lakchari haiba khoi paujen jaba loinana manipur miyam su khoi imung manunggi awaba da saruk yari haijaba loinana manipur miyam da imung manunggi awaba amadi khudong chadaba sing thengnari ba sing asigi matangda mayam da khangan jaba sing maitri sigi maikai dagi khoi lakchabani miyam program asi loi phawba yengbiduna khoi imung manunggi awaba sida mayam punama saruk yamina si haiba si sing maitri sing kai dagi mayamgi mafamda thamjari Hojikta machanupisina babado nagi jaring eda chakhibani ko mamana hojikta haidi Tabikhidraba Rajkumar Prashanta Meitegi loina bi oigadoine bako cha se kaya oidoino nupi kyan nupa kyan hado tam thambio hanba cha nupi jina hanne sine sampa ani cha nupi chahi kyan sure chahi ahum makai masina amma makai hare Prasanta di kai thabakadi tawraga yum puna ko nabirami hanadi wangkhai asangbada second gi bill kairaga yolambane Hadi pi yon bagi thabak se tawbiba adura dum yom puba khotpa se dum komna dum pubibra kamai tawi komna dum pui
do mana yumdagi akoina sum tajabada khameloki thodokta laibok thiba thodokta leigidre khun ngakpa chatpada leigidre habi pawji phangjai ado yumdagi thokibase kari numitagadi thoki kai kai gadi haram yumda Sunday pot Sunday ki phi yumba chatle ma je numit do pot yumba do chaluraga halak nong tai na nundin pung ani doi da halak ban adu halaga kun ngakpa chatpane adegi thokibdana nomaijing numit tu dei thokibdana Ereipak pokpagi ahing nongai du dan mai nam ngon leitre na paw haire yumdagadi kananagadi paw pibirai thokminagi matamda adum Leikhidaba Athouba Laisram Narendraga adum pulap thokminagi bra kanagadi thokminagi yumdagi thokibdadi khoi sa Leikai gi angang nupamsa pakhang amaga thoki khoi ibai Narendra si suma dum pulap moi manga thokibani mani manga puna thokminagi ba pung kya dai thoki chak isingadi nangbra numito nangi chak ising ngon pung 3 makhai nungdangi raide dum thokra yumdi ngasai ichandi dum sen thoknaba lambi se kai kai gadi tawraga yum se pali ngasai puribana loinamak dum phana birambra kamai kamai taw ai phi sabobudi heido ichal pibanina mana loinamak tawraga pubani mana hingai matamda kai kai gadi hairamba gadi lai Hangai ju khun ngakpa dum chatle phayeng da ju chanung da ju chatpane chatamdai da phajana dum chatluge na mayamda dum pulap pulap hairame numitugi khun ngakpa chatpadadi machanupa je aina pammaga leibani madi punsigi oin chatlage na machaje mamai da chuppirammi chanupada chanupaji luna dum tawjaba yam luna tawjada masaga de chup chup na leijari ma balaga dangi pung tare bakhan da da leiba mapana ga dum sinai chanupaji kai kawi abungo dum koi machanupadadi machanupidana machathubi ko chagum me chaka su dum chaba dum matam oire ko yan hana mayamna sum leigite haina paw pibirak paduda sada kari thuknaw kari paw mayamda share tagi ai sungta thajadi moina mi leitaba taret yengena hay hambada yaudre na inau nupa yai mana yengbani mana taimada da do yawe na hay thajadi munna yengo da dai khunguk to sitong ke bani furit chu amu bulit ke bani khungaw ju amu buset ke bani yawe na hay adu phaw thajadi phone di ring adum chatpa paw pirak pasu numidang oidoine numidang pung kya dai do numidang pung 12 matung oide hingi chaga sidi hayeng chawraga kai wahni kan lagadi sum hairamba lei man mapana macha thubi kai oini heng chawraga sum mamba macha wari sanabada machan pin police oini papa id chanupadi dum place wa hemba pamambra kamai ta mapana di kem heramde machan pisna di abungu machajina doctor ohenni aina police oidoine mana yam to itoida hairamba palamba kari wahai gadi lei mayam haibi haiba yaba tahan ba yaba yam to ina hairamba dum kawngamda na dum lei horadaba yam to itoina haiba kai kai lei wa ke ngandi madi nokfe ta taraga dum lei bani
Kaya agad ang dukot. mayamnaga sum athobagi thawai yaudaba hachangda lei katpa adai mayam huptana changaga khoi leiron changi ba mikupto ubiba matamda media documentic yamna tilamani haina khanjai ado miyamda uba matamda isagi thamoidagadi chauthokpagadi phawbibra kari phawgi mikuptoda Phawi Manipur Sarkardagadi kai haibeningi lansi matangda amadi imung manunggi saitagi pendaba kari wafam thambeninga lai Manipur Sarkarda Lanse thuna lakshinaba honabiradi phagadobra sumaina sum tawradi akhoigumba icha semunga moidaba mayam ama thuragan mapa masa khangdaba macha oirani ning haido khoro taibangambi kawe hayo Taibangambi kai sanai no kabok kokta da hapsalira Aige Emung se memton go. Athouba pokpi ma memton ima Rajkumar Prasanta mitai se machim manau kaya oigadoi no ima ta Mase mana ohum poi. humo de nuti kya nupa kya oiga Nupa ngata. nupa ngata ohum neba ado mahakna ahal oigadoira ahal oi makhada manaupa ani legi Prasanta se machim manau budi ahan oire hai ahan oibagi kai yumda kai magi role hai tare mana hingai matamda akoi kari thabak tawbana hena pamami imung nungi karai pawda pubiramba du sotang haibiyo Aige isa se ma se lyric se ju dum yamna phajana hayebako. Loli English Hindi mana khangdaba leite loina khangi loina haye ma haitaba leite aduga madi impulse ki ju yam chalame madi yamna nolukpa bebar leiba lai soiba haibe hinbe isane aduga madi hujik sina mapa ga se kenenon ba chaminaba aduga se kenenon ba chaminaba ma la kontrata ba lising tara na marusi yaujai mana ngamna ba aduju ima ai masi pauradi ai awaba loi ko torabani mi kisano ju ko ani ai yam nungai torabani ma ai tawdarke ngoirame aduga mana karino tawdare ise jo haibam ngangde du si oina tawdare ma yumje mana phaina purakpa tanjada na bhajana honai macha sing ju ma yamna luna nungthina tawjai pingai dagi mama se dum mayamgi siuma thabak thoram singda mangjin thanam chatpase pamakpra mai magun sing kai ning samina ba yaba loi khoida haibi ba yaba manipur yam tambi ba yaba thoido foindok magun si kari oi ma se machin la ma je ko yamna ing tappa adagi kai hai tare laikai gi khanna chaina boiro ama boiro aduguma da matta yawa ngang na te ba mandi ko yamna ing na tapna yamna nolongna yum sida dum laiye adu magi paisa tanbam thokpadi paisa tanbade dukke manti kanjaba ai nungai taba yade haibegi wakhalon da ko hona ba yam kan base hona ba dukke manti kalli hai tare ma ma do chalam dai matam da gadi Athouba Prasanta gadi thengnabi hobra ichaga ngai ba khoi gi chanung da kamna ba gi da ma ju khon nga ko dum chatle ba yaw ba haidi mayamna ada henjalak padu da koi maitai phuru kan da ya de kun kan da da ya de de hai han dana ba ado aina di mai bungo nang na cha ju pi nang bu kai dau ge nang bo ha ba chi ma khoi no na dana kuki na loi hanan ga ji hai ba nei ma na haye aduga ne ina du hai du da ma na da mai ha ba o ya dra ba ni mai bungo nang Chatloko nang khara yeng dana matung di thango ko ibungo nang ana hai ba ne ba ko hai na sing na ji mai ke su tau roi hai ga ina manam nambira ga ya na si ga chali haidi chalugi ke de harame chalugi ke harame aina mai palo ko tek ta kai dana lao aduga mu phayeng da mu chu chali ba je phayeng da champada ju ai ji phayeng da chale ai se laga mar lila mamona puri yelo to ya na bola me Mana pakthara tawbai war mane na
Manja puri amadi pubiraga chale mana phone da hare laade puri ama poro ti sara poro na aina pubiraga chale aina ima ebungoda yare chalaji yumda halaji haye adaina mana ang halaji haye aina haraudana moi mayam chasilao moi halage ko mera pabi yam marakta yaubani na madam ya kaim tauroi han garaji na haidana harau man gidana ina moi je chale adu moi mayam je ta ngai ko leirak ta wari am ta sanagi ge haire adu leirak tu da changjan gara moi mayam je wari sara gare ko andu da gidi na noi halamo ima noi halamo mo haire adu gidi na phayeng khunja sing nu pi dagi machu taret kilang lauraga makudagda sibi mai bu nang chim sire na ko Ereipak sing da mai pak po yu ko hai adi imagi ningtam na board pibi khre bai cha da mai pak po oyo makudang chuppirammi ima do bo lao makudang do ina tangkat badal lum lao ge manam na ba chuppirammi ima icha se icha oirambadagi mayamgi manipurgi khogi macha on khare hai tai handaki matang se imana bo pibi ki badura maram oraga ima Ereipak ki damak khogi thawaina pon tha oiduna mangjil thana chatkhre mai pak pane haina logadra ima mai thi bane haina logadra magi damak tani ai di mai pak pani haidana laure aduga aina khwai dagi ningam da ba mana ko mandi ke khamen loki chalam dai sida ima go na haude mana ju chatkani haidok te koina khamakani khanmadagi mana lotle de haidok ta ba koida chatkani haibate adudagi de isu chalaroi da mane na haraungdana sigi mamangi yumjigi andro da chatpagi dong ta chauji na habadagi andro da chatpagi yaure adigi halakadabase baba halabane ba khoje pung ani sida halabane na nangani isa singi ai Prasanta nang chatni haiba pau tarakpadagi nang ai lakthi bu chalam kanu ko ai chatpa yaroi ko haidana haire pung ani dagi thaudaraga amok angta hanbira khona akhoije laina injalakpadona thengna haloidabagi matagum akhoije amu halle aduga andro dagi su moi tare nipan je khamelokta na angta thilugi gena gari je parba thengi bai wani adugi de akhoije nungdang tare moi ngaibda khamelokta na andro dai chatkibada de moi tare nipan aduga halaga dadi lairamdari cha do manam namaude adugi ningam dabadi aidi tamoi kairabani mana hingai matam ne ma kari gadi pamami athawsana hingai matam da mana pamjaram basi kai thabak thoram sing mandi yam chamna hing punsi aduga icham chamna paisa talaga mo ma nungai ta yante habagi asada dum lei atopa thoidokpa di arana ya mama amata lei de thoidokna yamna chamna hingjaba ai chagi punsi ni hai tare apokpadi ma leiribra leirima ngangai hek leidabadagi chatari ngasidi ai paisa je kano tokchalaktabne loichalakpani na mapam cha second hand yon minabane mapam se kai da ma second yon ma chakhe laktari karai mapam da gadi phame yamna wangai ke thena sangbi pabungi mengsina RK Shantamani imado penda bana di thalam thanbiramani hadi changchang launa leiramba thawaiduna leikidre haina hek tarakpada ima imagi thamui da gadi kari pawu sikari hamrani bumu ichado hojik pawba ai thajade halakidaba dum male hai lei thatpadana pat launa mangi swai lau mangi bajede de ai thamoi kairabani hojik choi lakidaba mangda phatek ta lepai nokphe tawraga ma di nokpa su dum male noktrasu nokphe tawba dum male pup lauraga ma khogi honorable CM haitare manipur gi ningthouri honorable CM na imagi manakta laaga ichanupa leigidre imagi damukta khoi kai tawjoge haina hangbirak taragadi ima kari gadi haibigani ai thamoi jida koina di maina bo haihan ningbai wakhan je yamna leibane mana hangningi haihan ningi yam nungsina samai warnu kholono haibana singbado
ꯊꯣꯛꯈ꯭ꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯅꯀꯣ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯑꯋꯥꯕ ꯇꯥꯍꯧꯔꯕꯅꯤ ꯃꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗꯀꯣ ꯑꯋꯥꯕ ꯇꯥꯔꯕꯁꯤꯗ ꯃꯈꯣꯏꯒꯤ ꯈꯤꯇꯪ ꯁꯥꯐꯅꯕ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗꯒꯗꯤ ꯑꯊꯧꯕ ꯄꯣꯛꯄꯤ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯉꯁꯤꯒꯤ ꯁꯤꯒꯨꯝꯕ ꯃꯥꯏꯗꯤ ꯄꯥꯛꯍꯟꯅꯤꯡꯉꯦ ꯃꯥꯏ ꯄꯥꯛꯍꯟꯅꯤꯡꯉꯒꯁꯨ ꯃꯥꯏꯊꯤꯕꯁꯤ ꯄꯥꯝꯗꯕ ꯃꯥꯏꯊꯤꯕꯁꯦ ꯄꯥꯝꯗꯕ ꯁꯨꯃꯥꯏꯅ ꯃꯤꯁꯤ ꯃꯤꯅꯥꯁꯤꯁꯨ ꯌꯥꯎꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯑꯄꯥꯝꯕꯅꯦꯕ ꯏꯃꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯤ ꯃꯥꯅꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯂꯞꯅ ꯊꯦꯡꯅꯃꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯁꯤꯗ ꯇꯥꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯇꯦꯡ ꯑꯃꯒ ꯑꯃꯒ ꯄꯥꯡꯃꯤꯟꯅꯔꯒꯀꯣ ꯂꯥꯟꯁꯦ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯕ